ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯤꯁꯇ꯭ꯔꯤ ꯊ꯭ꯔꯨ ꯚꯤꯖꯨꯋꯦꯜ ꯅꯦꯔꯦꯇꯤꯚꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁꯦꯛꯁꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯩꯒꯤꯁꯤꯅ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤꯒꯤ ꯁꯦꯛꯁꯟ ꯑꯃ ꯌꯥꯎꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯇꯧꯗꯣꯏꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤꯁꯤ ꯌꯥꯝ ꯕꯣꯔꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤꯁꯤ ꯉꯁꯤꯐꯥꯎꯗ ꯍꯥꯏꯕꯗꯤ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯀꯦꯜ ꯃꯑꯣꯡꯗ ꯅꯝꯃꯝꯕꯗꯒꯤ ꯉꯁꯤ ꯏꯁꯥꯒꯤ ꯋꯥꯔꯤꯕꯨ ꯅꯝꯖꯔꯛꯄ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯐꯤꯜꯝ ꯃꯦꯀꯔꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤꯁꯨ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯐꯤꯜꯝ ꯃꯦꯀꯔꯁ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯤꯕꯨ ꯒ꯭ꯂꯣꯕal ꯀꯣꯟꯇꯦꯛꯁꯇ ꯂꯣꯀꯦꯠ ꯇꯧꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯑꯕꯅꯦꯕ ꯁꯣ ꯑꯗꯨꯅ ꯌꯥꯝꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥ ꯑꯣꯔ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯧꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯝ ꯑꯃꯒꯤ ꯃꯥꯒꯤ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯟꯁꯀꯦꯞ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑ ꯊꯤꯡꯀꯤꯡ ꯕꯤꯡ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯃꯤꯁꯦ ꯐꯤꯜꯝ ꯇꯥꯔꯤꯅꯦꯕ ꯑꯗꯨꯅ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤꯁꯤꯁꯨ ꯌꯥꯝꯅ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯄꯥꯋꯔꯐꯨꯜ ꯀꯣ ꯌꯥꯝꯅ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯣꯟꯔꯥꯅꯦꯕ ꯁꯣ ꯑꯥꯏ ꯊꯤꯡꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯩꯁꯤꯗ ꯈꯟꯅ ꯅꯩꯅꯕꯁꯦ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯧꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯀꯔꯝꯅ ꯋꯥꯔꯤ ꯂꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯇꯞꯅ ꯇꯞꯅ ꯅꯩꯅꯗꯣꯏꯅꯦ ꯁꯣ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯏꯁ ꯑ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟಟ್ ꯄꯥꯔꯠ ꯍꯤꯌꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯤꯇꯪ ꯑꯦꯖ ꯑ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯣꯜꯁꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯦꯃꯤꯅꯥꯔꯁꯦ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯨꯝ ꯇꯝꯅꯕꯒꯤ ꯀꯩꯅꯣꯝꯃ ꯇꯟꯖꯥ ꯑꯃ ꯂꯧꯖꯒꯦꯅ ꯂꯧꯖꯩ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯐꯤꯜꯝꯁꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯒꯤ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤ ꯐꯤꯜꯝꯁꯤꯅ ꯌꯥꯝ ꯊꯤꯅ ꯌꯨꯅꯤꯛ ꯑꯣꯏꯔꯤꯁꯦ ꯏꯟꯗꯤꯌꯥꯗ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯔꯛꯄ ꯗꯣꯀ꯭ꯌꯨꯃꯦꯟꯇ꯭ꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯟꯅꯗꯤ ꯀꯜꯆꯔꯦꯜ ꯑꯣꯔꯤꯌꯦꯟꯇꯦꯠ ꯐꯤꯜꯝ ꯅꯝꯃꯝꯕꯒꯁꯨ ꯑꯩꯈꯣꯏ 2006 ꯁ꯭ꯋꯥꯏꯗꯗꯤ ꯑꯞꯁꯄꯥ 1958ꯁꯦ ꯊꯣꯛꯂꯛꯄ ꯍꯧꯔꯦꯕ ꯁꯣ ꯌꯥꯝꯅ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯥꯃꯤꯛ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯊꯣꯛꯂꯛꯑꯕꯅꯦꯕ ꯁꯣ ꯑꯥꯏ ꯊꯤꯡꯛ ꯏꯠ ꯑꯦꯛꯆꯨꯑली documentary is one of the genre which actually represent the hardcore ground reality of Manipur. So it's a very important subject. adu khoi loi nainagadabane haibase ai adu thamsani documentaries se koi screen tawe but documentary screen tawasi loin tokthokrakan audience ki reception haiba sisu tokthokraga akhoi awareness ama watli ba samna ha kan da ai example am pizage kolkata da film festival taw matam da lik auto thoraga lakpa nu pam auto se khamaga mana changaga film je kapaga film naina bada yaw so akhoi da cinema going gi akhoi cinema yengbagi mawong se akhoi da culture ama laitri adugi culture do laaba matong da khana nai da makha tar ka doine ba even if the documentaries are free the screen tarabok da mi lakpina ba laite so there has to be a certain kind of culture of watching film together adui pot ko da laitri ba sisu sakat pa matau tai adui matong da appreciation ha ba pot la ka doine